ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯧꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯧꯄ꯭ꯋꯥꯒ ꯃꯃꯥꯒꯅ ꯌꯥꯍꯧꯔꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯕꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒ ꯃꯥꯅ ꯉꯔꯥꯡ ꯈꯟꯗꯣꯛꯇꯨꯅ ꯊꯅꯝꯕ ꯄꯦꯅꯥ ꯈꯣꯡꯕꯤ ꯍꯥꯞꯂꯝꯕ ꯈꯔꯥꯏꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁꯪꯒꯣꯏꯒꯤ ꯁꯨꯝꯕꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ꯫ ꯉꯔꯥꯡ ꯑꯩꯅ ꯁꯦꯡꯅꯗꯤ ꯃꯟꯈ꯭ꯔꯕꯅꯤꯁꯦ ꯄꯦꯅꯥ ꯈꯣꯡꯕꯤ ꯑꯁꯦ꯫ ꯉꯥ ꯐꯥꯔꯒ ꯌꯣꯜꯂꯛꯂꯤꯕ ꯏꯅꯦ-ꯏꯟꯗꯣꯟꯁꯤꯡ ꯑꯁꯤꯅ ꯈꯪꯂꯤꯕꯁꯦ ꯉꯥ ꯌꯣꯜꯂꯒ ꯁꯦꯜ ꯐꯪꯅꯤ ꯑꯁꯤ ꯈꯛꯇꯅꯤ꯫ ꯉꯥꯗꯨꯗ ꯌꯥꯎꯔꯤꯕ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯑꯃꯣꯠ ꯑꯀꯥꯏꯗꯣ ꯃꯟꯊꯣꯛꯄꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦ꯫ ꯍꯥꯏꯔꯨꯔꯦ ꯂꯩꯁꯥꯕꯤ ꯆꯦꯡꯒꯟꯕꯤ ꯍꯥꯏꯕꯤꯗꯣꯏꯕ ꯃꯣꯏꯅ꯫ ꯍꯦꯟꯇꯥꯛ ꯁꯨꯒꯦ ꯇꯧꯕꯅꯦꯕ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯊꯦꯡꯗꯣꯏꯔ ꯉꯟꯗꯣꯏꯔ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯊꯦꯡꯂꯒꯅ ꯀꯩꯗꯧꯖꯔꯨꯅꯤꯒꯦ, ꯍꯜꯂꯛꯂꯒ ꯍꯦꯛ ꯁꯨꯕ ꯍꯥꯏꯗꯨꯅꯤ ꯍꯦꯟꯇꯥꯛꯁꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯟꯊꯣꯛꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯧꯕꯤ ꯈꯔꯥꯏꯗ ꯍꯥꯞꯂꯤꯕ ꯄꯦꯅꯥ ꯈꯣꯡꯕꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯐꯠꯇꯕꯁꯤꯡ ꯃꯟꯊꯣꯛꯂꯝꯂꯒ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯧꯄꯥ ꯅꯨꯄꯥ ꯊꯣꯏꯕꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯡꯂꯣꯝꯗꯒ ꯊꯣꯛꯇꯈꯩ ꯃꯆꯦꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯈꯪꯕꯅ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ "ꯆꯦ, ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ"꯫ ꯑꯉꯧꯕꯤ ꯏꯟꯁꯥꯡ ꯃꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯧꯄꯥ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯊꯣꯏꯕ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯇꯥꯊꯣꯛꯂꯒ ꯑꯕꯣꯛꯇꯣ ꯑꯃꯨꯛ ꯍꯧꯒꯠꯍꯜꯂꯨ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯑꯗꯣ ꯃꯧꯄ꯭ꯋꯥꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯕꯗꯨꯗ ꯍꯪꯂꯛꯏ ꯑꯃꯨꯛ, "ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯊꯣꯏꯕ ꯏꯆꯦꯗ? ꯍꯥꯏꯌꯨꯗꯅ ꯀꯣꯏꯗꯅ ꯏꯄ꯭ꯋꯥꯅ ꯍꯥꯏꯅꯤꯡꯕꯗꯣ"꯫ ꯊꯣꯏꯕ ꯃꯈꯨꯠ ꯈꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯆꯦ, ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯦꯒꯥꯏ, ꯍꯣꯔꯦꯟ ꯑꯃ ꯂꯩꯕꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ"꯫ ꯑꯉꯧꯕꯤ ꯃꯧꯄ꯭ꯋꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯁꯨꯝꯗꯨꯁꯨ ꯁꯨꯛꯊꯔꯞ ꯇꯧꯅ ꯍꯪꯂꯛꯏ, "ꯅꯍꯥꯟ ꯂꯩꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯔꯥ ꯁꯦꯒꯥꯏ ꯍꯥꯏꯔꯤꯁꯤ ꯊꯣꯏꯕ"꯫ ꯊꯣꯏꯕ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯆꯦꯗ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯂꯒ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, "ꯃꯥꯅꯤ ꯏꯆꯦ"꯫ "ꯀꯩꯗꯧꯕꯗ ꯁꯦꯒꯥꯏꯔꯤꯕꯗꯨꯗꯤ? ꯅꯠꯇꯦ ꯅꯪꯒꯤ ꯅꯊꯨꯟꯗꯨꯕꯨ ꯍꯣꯔꯥꯏ ꯄꯥꯟꯕ꯭ꯔꯕ ꯍꯥ? ꯈꯣꯡꯒ꯭ꯔꯥꯎꯇ ꯀꯨꯏꯅ ꯆꯠꯇ꯭ꯔꯤꯁꯦ ꯁꯦꯒꯥꯏꯔꯦꯒ ꯈ꯭ꯋꯥꯡ ꯀꯣꯟꯃꯦꯒ ꯑꯃ ꯇꯧꯔꯦꯒ"꯫ ꯊꯣꯏꯕ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯂꯒ ꯀꯤꯔꯨꯞ ꯇꯧꯅ ꯃꯆꯦꯗꯁꯨ ꯌꯦꯡꯂꯒ, "ꯉꯔꯥꯡ ꯑꯋꯥꯡꯒꯤ ꯆꯤꯡꯃꯥꯏꯗ ꯅꯥꯟꯊꯕꯤ ꯁꯥꯟꯅꯕꯗ ꯎꯀꯣꯛꯇ ꯄꯜꯂꯒ ꯁꯦꯒꯥꯏꯕꯅꯤ ꯏꯆꯦ"꯫ "ꯑꯩꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯕꯣꯛ ꯁꯦꯟꯅꯔꯒ ꯂꯩꯌꯨꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯋꯥꯡꯁꯤꯡꯗ ꯆꯠꯂꯤꯕ"꯫ "ꯑꯕꯣꯛꯅ ꯁꯥꯟꯅꯖꯔꯨꯆꯣ ꯍꯥꯏꯕꯒꯤ ꯆꯠꯄꯅꯤ ꯑꯩꯗꯤ ꯏꯆꯦ"꯫ "ꯌꯥꯔꯦ ꯈꯪꯉꯦ, ꯑꯕꯣꯛ ꯍꯧꯒꯠꯂꯝꯃꯅꯤ ꯆꯠꯂꯣ"꯫ "ꯍꯣꯏ, ꯑꯗꯣ ꯏꯆꯦ ꯍꯣꯔꯦꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯑꯃ"꯫ "ꯍꯣꯏ ꯂꯩꯔꯛꯀꯦ ꯆꯠꯂꯣ"꯫ "ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯌꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤꯅꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯇꯥꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯏ ꯌꯥꯗꯦ"꯫ ꯊꯣꯏꯕ ꯍꯔꯥꯎꯅ, "ꯍꯣꯏ ꯌꯥꯏ ꯏꯆꯦ, ꯑꯗꯨꯗꯤ ꯆꯠꯂꯣ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯕꯣꯛ ꯂꯩꯃꯗꯨ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯁꯨ ꯅꯨꯄꯥꯅ ꯏꯃꯨꯡꯗ ꯆꯦꯟꯕꯗꯨꯗ ꯆꯩꯔꯛꯏ, "ꯏꯃꯨꯡꯗ ꯆꯦꯟꯒꯅꯨ ꯑꯣꯏꯔꯒ ꯆꯦꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕ? ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ"꯫ ꯊꯣꯏꯕ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯊꯔꯛꯂꯒ ꯃꯕꯣꯛꯀꯤ ꯃꯈꯣꯡꯗꯨ ꯅꯝꯕꯤꯗꯨꯅ ꯈꯨꯝꯂꯛꯏ, "ꯎꯁꯤꯠꯇꯕ ꯅꯠꯇꯦꯗ ꯑꯕꯣꯛ, ꯑꯕꯣꯛ ꯍꯧꯒꯠꯂꯝꯕꯅꯤꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯍꯧꯒꯠꯂꯁꯨ ꯇꯞꯅ ꯂꯥꯛꯎ, ꯃꯇꯨꯡꯗꯗꯤ ꯏꯃꯨꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯆꯠꯄ ꯐꯠꯇꯦꯀꯣ"꯫ "ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕ"꯫ "ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯈꯨꯠ ꯁꯝꯃꯛꯑꯣ ꯑꯩꯉꯣꯟꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯊꯣꯏꯕ꯫ ꯂꯩꯃ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯕꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯁꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯉꯧꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯤꯔꯒ ꯀꯨꯞꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯉꯥꯔꯤ ꯅꯝꯗꯨꯅ ꯊꯝꯂꯤꯕ ꯈꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯥꯔꯤꯗꯨ ꯆꯐꯨ ꯃꯆꯥ ꯈꯔꯗ ꯈꯥꯏꯗꯣꯛꯂꯤ꯫ "ꯉꯥꯔꯤ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯍꯦ ꯑꯋꯣꯏꯕ. ꯃꯤꯒꯤꯗꯤ ꯃꯕꯨꯡ ꯃꯧꯄꯥ ꯑꯍꯟꯅ ꯅꯝꯕꯤꯕꯅꯤ ꯉꯥꯔꯤꯁꯤ, ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯔꯨꯡꯁꯦ ꯅꯝꯁꯤꯜꯂꯕꯅꯤꯅ ꯃꯈꯣꯏꯒꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯅꯤ ꯃꯍꯥꯎꯁꯦ. ꯏꯊꯟꯇ ꯄꯪꯊꯥ ꯊꯥꯒꯠꯆꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ"꯫ ꯂꯩꯃ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯂꯥꯛꯂꯒ ꯍꯪꯂꯛꯏ, "ꯉꯥꯔꯤ ꯈꯔꯨꯡꯗꯨꯕꯨ ꯀꯌꯥ ꯂꯩꯔꯤꯒꯦ ꯑꯉꯧꯕꯤ"꯫ "ꯑꯕꯣꯛ, 2ꯗꯤ ꯂꯩꯔꯤꯌꯦ"꯫ "ꯑꯗꯨꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯉꯥꯔꯤ ꯅꯝꯅꯕ ꯁꯦꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯃꯨꯛ"꯫ "ꯍꯣꯏ ꯑꯕꯣꯛ, ꯅꯝꯅꯕ ꯉꯥꯗꯣ
ꯑꯩꯅ ꯉꯥꯌꯣꯟꯕꯤꯗ ꯁꯤꯡꯂꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯋꯥꯔꯝꯂꯅꯤꯗꯀꯣ ꯑꯕꯣꯛꯀꯤ ꯑꯉꯧꯕꯤ ꯅꯪꯁꯦ꯫ ꯏꯃꯨꯡꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯕꯁꯤ ꯅꯊꯟꯇ ꯄꯨꯕꯗ ꯑꯕꯣꯛꯅ ꯆꯩꯁꯨ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯗꯅ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯁꯨ ꯅꯠꯇꯦ꯫ ꯑꯉꯧꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯁ ꯑꯕꯣꯛ ꯅꯪ ꯌꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ? ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯑꯕꯣꯛ꯫ ꯑꯩꯒꯤꯗꯤꯅꯦ ꯑꯕꯣꯛꯀ ꯊꯣꯏꯕꯒ ꯁꯣꯏꯗ ꯉꯥꯝꯗ ꯅꯥꯗ ꯌꯦꯛꯇꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯌꯥꯔꯦ꯫ ꯏꯁꯨꯗꯤ ꯑꯇꯥꯡꯕꯤꯅꯤ꯫ ꯇꯥꯏꯕꯪꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯨ ꯑꯍꯜ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯕꯣꯛꯀꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ꯫ ꯑꯕꯣꯛ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ, ꯑꯩ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯉꯧꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯆꯧꯕ ꯊꯨꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯊꯨꯡꯒꯠꯇꯨꯅ ꯀꯩꯊꯦꯜꯗꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅꯕ ꯉꯝꯗꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯤꯡꯒꯥꯔꯩ ꯃꯥꯒꯤ ꯍꯌꯦꯡ ꯋꯥꯋꯥ ꯀꯥꯔꯕ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯔꯕ ꯉꯥꯁꯤꯡꯗꯨ ꯍꯨꯃꯥꯏꯗꯨꯅ ꯐꯠ ꯐꯠ ꯍꯨꯝꯂꯒ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯉꯥꯁꯦ ꯃꯤ ꯄꯥꯛꯅ ꯂꯩꯕ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯤꯒꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯕ ꯆꯪꯈꯤꯕꯁꯤꯅ ꯅꯨꯡꯁꯤꯠ ꯀꯨꯝꯃꯦ꯫ ꯃꯥꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯤ ꯌꯣꯜꯂꯤꯕꯤ ꯃꯦꯝꯃꯅ ꯃꯥꯒꯤ ꯉꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯡꯒꯥꯔꯩ ꯅꯪꯒꯤ ꯉꯥꯗꯣ ꯇꯒ ꯇꯦꯛꯃꯜꯂꯦ, ꯑꯗꯨꯅ ꯃꯤꯅ ꯂꯩꯕ ꯆꯪꯉꯛꯇ꯭ꯔꯤꯅꯦ꯫ ꯃꯦꯝꯃꯒꯤ ꯋꯥꯗꯨꯗ ꯁꯤꯡꯒꯥꯔꯩ ꯁꯥꯎꯅꯤꯡꯅ ꯃꯦꯝꯃ ꯑꯩꯒꯤ ꯉꯥꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯠꯇꯒꯤ ꯐꯥꯔꯒ ꯀꯥꯔꯛꯄꯗꯒꯤ ꯂꯩꯍꯧꯕꯅꯤ꯫ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯋꯥꯗꯣ꯫ ꯆꯤꯜꯂꯩ ꯑꯃ ꯄꯥꯜꯂꯦꯗꯅ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯈꯩ꯫ ꯑꯗꯨꯅꯔꯣ ꯅꯪꯒꯤ ꯉꯥꯗꯣ ꯍꯌꯤꯡꯅ ꯋꯥ ꯋꯥ ꯏꯜꯂꯤꯗꯣ? ꯉꯥꯌꯣꯟꯕꯤ ꯑꯇꯩꯒꯤꯗꯤ ꯍꯌꯤꯡ ꯏꯟꯗꯦꯅ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ, ꯑꯃꯨꯛ ꯁꯥꯎꯔꯒ ꯂꯩꯔꯝꯅꯤꯀꯣ ꯁꯤꯡꯒꯥꯔꯩ꯫ ꯃꯥꯒꯤ ꯐꯤ ꯑꯣꯏꯕꯁꯤꯗ ꯎꯁꯤꯠꯇꯕꯒꯁꯨ ꯁꯥꯔꯤ꯫ ꯃꯋꯥꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯗ ꯑꯩꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯑꯉꯧꯕꯤꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯀꯣꯛꯇꯒꯤ ꯊꯨꯃꯣꯛꯇꯨ ꯊꯥꯔꯒ ꯊꯨꯃꯣꯛ ꯃꯅꯨꯡꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯁꯤꯡꯒꯥꯔꯩ ꯑꯉꯧꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, ꯏꯕꯦꯝꯃ ꯑꯉꯧꯕꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯉꯥꯔꯤ ꯌꯣꯜꯂꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ? ꯅꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯂꯩꯅꯩ, ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯅꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯃꯦꯝꯃ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯉꯧꯕꯤꯁꯤꯗ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯉꯥ ꯍꯌꯤꯡ ꯀꯥꯕ ꯌꯣꯟꯕꯗꯒꯤ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯊꯕꯛ ꯁꯨꯔꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯅ ꯈꯟꯊꯕ ꯌꯥꯏꯌꯦ꯫ ꯃꯆꯤꯟ ꯊꯣꯛꯄ ꯉꯥꯡꯕꯁꯤꯗ ꯆꯠꯅꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯁꯤꯕꯣ? ꯑꯉꯧꯕꯤ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯗꯨ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯁꯤꯗꯕꯨ ꯆꯔꯥ ꯅꯨꯡ ꯈꯟꯅꯔꯕꯗꯤ ꯈꯟꯗꯨꯅ ꯏꯀꯥꯏꯅ ꯀꯩꯊꯦꯜ ꯐꯝꯕ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯅ ꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯤ ꯆꯔꯥ ꯍꯦꯜꯂꯅꯤ ꯈꯟꯕꯅ ꯃꯧ ꯍꯅꯨꯕꯤꯅ ꯐꯥꯎꯕ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯗꯨꯅ ꯄꯥꯛꯅ ꯌꯣꯟꯅꯗꯕ ꯉꯥꯔꯤ, ꯍꯦꯟꯇꯥꯛ, ꯉꯥ ꯑꯌꯥꯏꯕ ꯃꯥ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯌꯣꯜꯂꯤꯕꯅꯤ꯫ ꯁꯤꯡꯒꯥꯔꯩ ꯑꯉꯧꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯀꯦꯗꯅ ꯅꯧꯗꯅ ꯃꯒꯦ ꯁꯦꯝꯂꯒ ꯂꯩꯗꯧꯅꯤꯅꯦ ꯑꯉꯧꯕꯤ ꯅꯪꯕꯨ꯫ ꯑꯉꯧꯕꯤ ꯍꯟꯗꯛꯇꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯏꯗꯣꯟ ꯌꯨꯝꯗ ꯃꯒꯦ ꯁꯦꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯂꯥꯏꯔꯕꯤ ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯌꯨꯝꯗ ꯃꯒꯦ ꯁꯦꯝꯂꯒ ꯂꯩꯔꯗꯤ ꯑꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯊꯣꯏꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯆꯥꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯐꯝꯅꯗ꯭ꯔꯕꯁꯨ ꯀꯩꯊꯦꯜꯁꯦ ꯊꯣꯛꯂꯒ ꯉꯥꯔꯤ ꯌꯣꯜꯂꯤꯕꯅꯤ꯫ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯡꯒꯥꯔꯩꯗꯨ ꯃꯦꯝꯃ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯌꯥ ꯀꯨꯝꯂꯝꯃꯅꯤꯅꯦ ꯁꯤꯡꯒꯥꯔꯩ ꯍꯥꯏꯕꯤ꯫ ꯑꯉꯧꯕꯤ ꯃꯥꯒꯤ ꯉꯥꯔꯤꯗꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕ ꯆꯪꯂꯛꯏ꯫ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯐꯤ ꯌꯣꯟꯕꯤ ꯃꯦꯝꯃꯒꯤꯗ, ꯏꯅꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯝꯇ ꯌꯦꯡꯒꯦ꯫ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯔꯤꯗꯨꯕ ꯑꯉꯧꯕꯤ? ꯏꯅꯦ ꯆꯍꯤ 10ꯃꯨꯛꯀꯤ꯫ ꯁꯦ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯈꯜꯂꯨ꯫ ꯑꯉꯧꯕꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯅꯦ ꯁꯤꯒꯤ ꯈꯔ ꯆꯥꯎꯕꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ꯫ ꯃꯃꯜꯗꯤ ꯀꯌꯥꯅꯣ? ꯏꯆꯥꯅ ꯂꯩꯕꯕꯨ ꯇꯪꯈꯥꯏ ꯑꯃ ꯇꯥꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯇꯥꯕꯤꯅꯨꯗ ꯏꯅꯦ, ꯃꯌꯥꯝꯅ ꯄꯤꯅꯕ ꯃꯃꯜꯗ ꯑꯗꯨꯃꯛ ꯄꯤꯖꯒꯦ꯫ ꯁꯤꯡꯒꯥꯔꯩ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯦꯜ ꯄꯥꯏꯕꯤꯒ ꯁꯥꯔꯗꯅ ꯂꯥꯏꯔꯕꯤ ꯃꯥꯅ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯇꯥꯕ ꯑꯩꯗꯤ꯫ ꯍꯦꯔꯥ ꯅꯣꯛꯊꯣꯛꯀꯦꯗꯤꯍꯦ ꯁꯤꯗꯤ꯫ ꯂꯩꯃ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ ꯁꯨꯃꯥꯡꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛꯎꯅꯦ ꯅꯪꯕꯨ꯫ ꯍꯣꯔꯦꯟ ꯅꯆꯦꯅ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗ
ꯏꯁꯥꯏꯅ ꯂꯩꯔꯕꯗꯤ ꯁꯥꯎꯅꯤꯡꯂꯅꯤ ꯃꯁꯥꯗꯣ꯫ ꯍꯣꯏ ꯁꯤꯇꯣꯛꯀꯦꯕꯣ꯫ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯍꯧꯗꯤ ꯁꯨꯍꯧ ꯍꯧꯒꯠꯇꯅꯅꯦ ꯑꯅꯝ ꯀꯜꯂꯤꯔꯣ ꯍꯥ? ꯑꯁ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯤ, ꯑꯩꯗ ꯁꯨꯃꯥꯡꯁꯦ ꯁꯤꯆꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕ ꯅꯨꯡꯁꯤꯡꯗꯨ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨꯒꯤ ꯎꯈꯣꯡ ꯑꯃꯗ ꯂꯪꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯁꯨꯃꯥꯡ ꯁꯤꯠꯅꯕ ꯁꯨꯝꯆꯤꯠ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯗ ꯉꯥꯔꯒ ꯂꯩꯔꯤꯕꯗꯨ ꯂꯧꯔꯨꯔꯒ ꯁꯨꯃꯥꯡꯗꯨ ꯁꯤꯠꯂꯤ꯫ ꯂꯩꯃ ꯃꯁꯨ ꯅꯨꯄꯥꯅ ꯁꯨꯝꯆꯤꯠ ꯁꯤꯠꯄꯗꯨ ꯁꯪꯒꯣꯏꯗ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯁꯦ꯫ ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯖꯤꯜꯂꯒ ꯑꯩꯁꯦ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯟꯒꯦ ꯈꯜꯂꯤꯔꯕꯣ? ꯍꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯁꯤꯡꯉꯤꯅꯦꯍꯦ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯄꯪꯂꯩ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯄꯪꯉꯒꯅ ꯄꯪꯉꯤ, ꯁꯤꯡꯉꯒꯅ ꯁꯤꯡꯉꯤ ꯍꯥꯏꯕꯤꯕ, ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯩ ꯑꯣꯏꯌꯣ ꯍꯥꯏꯅꯣꯕꯣ? ꯑꯉꯧꯕꯤ ꯀꯩꯊꯦꯜꯗꯒꯤ ꯃꯈꯣꯡꯅ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯅ ꯉꯥꯡꯅꯔꯤ꯫ ꯑꯉꯧꯕꯤꯕꯨ ꯎꯔꯒ ꯅꯨꯄꯤ ꯑꯃꯅ, ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯀꯩꯊꯦꯜ ꯐꯝꯕ ꯆꯠꯂꯤꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯝ ꯂꯩ, ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ, ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯉꯥꯔꯤ ꯍꯦꯟꯇꯥꯛ ꯌꯣꯜꯂꯤꯅꯦ꯫ ꯅꯠꯇꯦ, ꯌꯣꯟꯅꯤꯅ ꯌꯣꯜꯂꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯣꯜꯂꯨꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯁꯥꯁꯦ ꯊꯩꯅꯕꯗ ꯅꯝꯊꯤꯔꯝꯗꯧ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯏꯆꯦ? ꯍꯣꯏꯅꯦ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯗꯧꯅ ꯅꯝꯊꯤꯔꯝꯗꯧ ꯃꯥꯜꯂꯤꯅꯤ ꯃꯁꯥꯁꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯉꯧꯕꯤ ꯍꯥꯏꯕꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯤꯗꯦ ꯍꯥꯏ, ꯀꯩꯊꯦꯜꯗ ꯉꯥꯔꯤ ꯌꯣꯟꯗꯅ ꯂꯩꯔꯤꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯇꯠꯈ꯭ꯔꯦ ꯏꯇꯥꯎ, ꯑꯗꯨꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦꯒꯤ꯫ ꯑꯗꯨꯗ ꯑꯣꯏꯔꯝꯕ ꯇꯥꯏ ꯏꯇꯥꯎ꯫ ꯑꯉꯧꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯒ ꯉꯥꯡꯅꯔꯤꯕꯗꯨ ꯃꯥꯁꯨ तारीबनी, अदुबु मा नुंगाइतबदि करिसु तौरमदे। माना लारबी ओइना पोक्लुबना मियामगी ngangnafam ओइबनी खंदोक्लमनी। थोइबा सुमजि सिटपा लोइबगा मखुत हामदोक्लगा मांगोलदा फक्थादुना मखोंग सांगना तिंथोक्तुना फमलिबा मबोकी नाक्ता फमथरक्लगा मबोकी मखुत मखोंगदु नंबीरी। नाउथी प्ररब जेलक्लगा कौरई, थोइबा लेकाइगी संजाबुंगदा सानरुसि लाओ। ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯤ ꯏꯇꯥꯎ ꯅꯧꯊꯤ꯫ ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ? ꯏꯆꯦꯅ ꯑꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅꯅꯤ ꯏꯇꯥꯎ꯫ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯊꯣꯏꯕ ꯅꯪꯁꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯀꯧꯕ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯀꯣ ꯑꯩ꯫ ꯁꯥꯟꯅꯕ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯑꯣ, ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯅꯥꯎꯊꯤꯗꯣ꯫ ꯊꯣꯏꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯪꯂꯛꯏ, ꯊꯣꯏꯕ ꯅꯪꯕꯨ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦꯔꯣ? ꯊꯣꯏꯕ ꯃꯀꯣꯛ ꯐꯠ ꯍꯥꯏꯗꯨꯅ, ꯆꯠꯂꯣꯏꯗꯕꯣ, ꯍꯣꯔꯦꯟ ꯏꯆꯦꯅ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯏꯕꯤꯅꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ, ꯑꯗꯨꯅ ꯆꯠꯂꯔꯣꯏꯒꯦ꯫ ꯍꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯊꯣꯏꯕ꯫ ꯍꯣꯏ ꯑꯕꯣ, ꯑꯗꯣ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯒꯅꯨꯀꯣ ꯊꯣꯏꯕ꯫ ꯍꯣꯏ ꯑꯕꯣ ꯍꯥꯏꯔꯣꯏꯒꯦ꯫ ꯍꯧꯖꯤꯛ ꯅꯥꯎꯊꯤꯅ ꯂꯥꯛꯄꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯝꯕꯒꯤ ꯅꯠꯇꯦ ꯑꯕꯣ, ꯃꯥꯅ ꯍꯧꯕ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ ꯉꯔꯥꯡ꯫ ꯑꯗꯨꯕꯨ ꯑꯣꯏꯕ ꯃꯥꯅꯕꯨ ꯍꯥꯏꯔꯁꯨ ꯂꯥꯛꯀꯅꯨ ꯈꯨꯝꯃꯨ ꯃꯇꯨꯡꯗꯗꯤ꯫ ꯍꯣꯏ ꯈꯨꯝꯒꯦ ꯑꯕꯣ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯧꯕꯤ ꯆꯪꯂꯛꯏ ꯊꯣꯡꯒꯥꯜꯗꯒꯤ꯫ ꯊꯣꯏꯕ ꯃꯁꯤ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦ ꯂꯥꯛꯑꯦ, ꯏꯆꯦ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯛꯄ꯭ꯔꯥ? ꯑꯉꯧꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯂꯩꯔꯦ, ꯏꯄ꯭ꯋꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯛꯏ꯫ ꯀꯗꯥꯏꯅꯣ ꯏꯆꯦ ꯌꯦꯡꯒꯦ? ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯌꯦꯡꯂꯨꯗꯅ ꯊꯣꯏꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯩꯃꯅ, ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯊꯣꯏꯕꯁꯦ ꯋꯥꯔꯕꯅꯤ ꯑꯉꯧꯕꯤ꯫ ꯉꯛꯂꯤꯁꯦ ꯅꯥꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯌꯦꯡꯕꯗ ꯏꯁꯨꯁꯦ ꯍꯜꯂꯛꯇꯧ ꯂꯩꯔꯕ ꯑꯩꯁꯦ ꯑꯃꯨꯛ ꯉꯥꯏꯔꯤꯕ ꯊꯣꯏꯕ꯫ ꯊꯣꯏꯕ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯃꯁꯤꯗ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯏꯆꯦꯅ ꯂꯩꯔꯛꯄꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯌꯦꯡꯕꯅꯤꯗ ꯏꯆꯦ꯫ ꯑꯉꯧꯕꯤ ꯈꯥꯎꯗꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ, ꯁꯦ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯤꯗ ꯂꯩꯔꯦ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯖꯔꯣ꯫ ꯑꯩꯌꯥ ꯏꯆꯦ, ꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯉꯥꯡꯕ ꯃꯆꯨꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯄꯤꯔꯛꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯂꯧꯔꯒ ꯇꯤꯡꯊꯣꯛꯂꯒ ꯃꯁꯥꯗ ꯅꯥꯞ ꯇꯝꯂꯒ ꯌꯦꯡꯉꯤ꯫ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯈꯔ ꯆꯥꯎꯔꯝꯕꯗꯨꯗ ꯈꯪꯁꯨꯛ ꯁꯨꯛꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯦ ꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯤ, ꯑꯩꯅ ꯍꯔꯥꯎꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏꯗ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕ꯫ ꯑꯉꯧꯕꯤ ꯃꯕꯣꯛꯀꯤ ꯏꯅꯐꯤ ꯑꯊꯥꯕ ꯑꯃ ꯂꯩꯔꯛꯄꯗꯨ ꯃꯕꯣꯛꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯅ ꯑꯕꯣꯛꯀꯤ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥꯗ ꯏꯟꯅꯕ, ꯊꯝꯖꯤꯜꯂꯣ ꯎꯄꯨꯗ ꯍꯥꯞꯂꯒ꯫ ꯊꯣꯏꯕ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯃꯁꯤꯗ, ꯏꯆꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯆꯥꯎꯋꯦ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕ ꯀꯨꯏꯅ ꯆꯠꯅꯕ ꯏꯆꯦꯅ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯂꯕꯅꯤ꯫ ꯁꯤꯗꯤ ꯁꯣꯔꯣ ꯆꯤꯡꯉꯒ ꯁꯦꯠꯂꯅꯤ ꯏꯆꯦ꯫ ꯈ꯭ꯋꯥꯡꯗꯣ ꯏꯆꯦ ꯁꯦꯝꯕꯤꯒꯦ ꯌꯥꯅꯤ꯫ ꯑꯁ! ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯦꯅ ꯂꯩꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕꯗꯨ ꯀꯣꯜꯂꯒ
imung sangkre thoiba angobi imung punna bu hotnabada leikagi homin kamingnarappa matasing amataga tinnaramde aduna leikai aduda mathanta tongana tarami leisabi singi maraktaso nongma pakhang khara leisabi lomba laklami angobi hoiki leikaida chaurel maga lakminaba matau pari da haire moi leikai se leisabi aleita malini do asuk sangna lambi si lakpasi leisabi ta ude pari masu makutna khanduna hairap arapatu yenglaga oini do leitaba malini haigumdana leisabi lomba lakrabu phangdadana tokludoira khangde taw phangni taw waruno ekhoi leikai da sum lumbado bit leitrana leikai wa munalakpani mirei kai ni hena leisabi tangkhra mali de taw lamgi sana masi sangi do tadoroba khangde taw ekhoi ni se ahal nupi amana saurel amadi parina lakpadu ubada haire ibungo takhoi ani di kaidoba lakpano ekhoi leikai sida saurel makok ta hairap hotlaga khumle ine icham chamna sum ini hoigi leikai sida koijarakpani da isam samna nakhoi gi sibu leisabi lumba la iro ha pakhang ani du ikai bu poklami ahal nupi du na hairakli bu wadu da pakhang ani du gi matau du ubada haire emu nupi du na ikai nu ne sumbu sumdro ini na hairisya parina chumine ado leisabi amattabu leita malida ini hoigi leikai sia ibunga pakhang aikhoi gi leikai sidine leisabi na lambi sorok ta thoklaga leite ko aduna thengnaroi uroi amata chaurel adudi hankibana phadoreine ngai khoi bungo leisabi amadi leige ngari yonbi kaithel phambi leisabi ama nupani maktu chap manana ha ngari yonbi leisabi haiba hoine ngari yonbi leisabi amadi leige madi nganta kaithel chalaga yasang lakjingai mamangda halakat madine numit khudingi aikhoi gi lambi se hangkat handani salisi chaurel yarni mauredi ni aikhoi sasaragi to pari halasi no yumda lasla hui to halasi la nupa ani du kan na sen khre ahal nupi du nupa ani du na sen khibadu yenghoduna noklaga lehowi nungzu tha matam ni angobi nga phabi nupi singdagi nga leuraga mopa nupa ga nga du malli thoibana ija nga se isina leibade tom lei chabdim ta chati thoiba nangbu nga sa ningi ro chaningi chi adudi tengko la pukham lama tawthu su sa nangi sana ba khara khaidok piram gi chi hoi chi harau sen khre thoiba leimana abok ya ngaubiya nangbu wa bro abo ai wa de da abok na ne khong si sat pe hek yaram labadi isu ani sia nungai ni hingjagadabani ko abo aduma wadu ngauno haina sungangi boksi isugi matauda boksi nungai bu wakhal khanba ngamdre ne khare leiradi thoibisu pakhang pharaklani aduga ekhoi wabu kokladabani bo thoiba imungdagi tenggot ama lokthokluраga sin thurai leimana muksei ai nei imungda singanu haiba simadi mayadre ne thoiba abo kiza tawbani imungdadi lai phattaba leitabani ne thoiba yumgi laining thau leiringai phattaba pumba imungda sangba ngam loiko hoi abo matung ni selaroi ihang na leiramba atiya tu amuba nung puba leisilna maikai pumba sai thokre madu ubada nga malamba ngobi pakhatna nga singdu thamjin khraga haire thoiba ise ga sakhum do ongda semnu sila hoi iche leimana chakhum do kaidorage ne ngobi chatna khumlei abok chakhum do yure yumta kupa i do kuiraba kira khangde Kulidi kuirabani ne yumta kupliba i du so aduna yurakli boirongani angobi tekadoroba kairak tu thaduna karaga chakhumgi mapa oiriba yumthak ado leiriba i mapun kharaduna konadaba kupsili thoibana ije langkhalage i mapun se langkhalo thoiba ije yoba ngamdre takna langkhalo ne hoi je angobi haiboi haitaboi kupaloisili Thangnabagi mina uraga ngangnabiri amuk angaubibo nupi na tagum yumthaga kai siamuni masig angaubi haibise magi masasida nupa masin haiba malaitrabani hendi hemalabani masigi leisabise maupa nupa pikli boirasu nupa mayam ama leiri haiba sel piraga nekpa yaina adune sel tingningdabada ba yumthaktagi tarabadi mayum panba khangloido angaubi
ꯌꯨꯝ ꯀꯨꯞꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯤꯡ ꯑꯗꯨꯁꯨ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯉꯧꯕꯤ ꯁꯤꯡ ꯈꯔ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯂꯧꯁꯤ ꯂꯧꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯐꯨꯡꯒꯥꯗꯣ ꯃꯌꯨꯡꯇ ꯍꯧꯒꯠꯂꯣ, ꯑꯕꯣꯛꯇꯣ ꯃꯩ ꯇꯤꯛꯍꯜꯂꯣ꯫ ꯏꯆꯦ, ꯑꯩ ꯃꯩ ꯍꯧꯒꯠꯄ ꯍꯩꯇꯤꯌꯦ꯫ ꯎꯆꯥꯟ ꯃꯁꯤꯗꯣ ꯆꯨꯔꯒ ꯍꯧꯒꯠꯂꯣ ꯊꯣꯏꯕ, ꯏꯆꯦ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯣꯏꯕ ꯑꯕꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ, ꯅꯣꯡꯁꯦ ꯀꯟꯁꯤꯜꯂꯛꯑꯦ꯫ ꯑꯕꯣꯛ ꯇꯞꯅ ꯆꯪꯂꯛꯀꯦ, ꯅꯪꯅ ꯍꯥꯟꯅ ꯆꯪꯂꯝꯃꯣ ꯊꯣꯏꯕ꯫ ꯑꯉꯧꯕꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯁꯤꯡꯗꯣ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯏꯁꯤꯡ ꯌꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯥꯒꯤ ꯍꯦꯟꯇꯥꯛ ꯁꯨꯐꯝ ꯁꯪꯒꯣꯏ ꯇꯦꯛꯀꯗꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯁꯨ ꯑꯃꯨꯛ ꯌꯨꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯣꯏꯕꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯆꯦꯗ꯫ ꯏꯆꯦ, ꯏꯆꯦ, ꯆꯥꯛꯁꯪꯗ ꯅꯣꯡ ꯌꯧꯔꯦ ꯏꯆꯦ꯫ ꯑꯗꯨꯗꯤ ꯑꯔꯩꯕ ꯀꯣꯟꯗꯣ ꯑꯝꯇ ꯌꯥꯁꯤꯜꯂꯣ ꯊꯣꯏꯕ, ꯏꯆꯦ ꯁꯪꯒꯣꯏꯁꯦ ꯑꯃꯨꯛꯇ ꯉꯥꯈꯠꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯣꯏꯕ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯔꯩꯕ ꯀꯣꯟꯅ ꯌꯨꯝꯊꯛꯇꯒꯤ ꯌꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯁꯤꯜꯂꯤ꯫ ꯂꯩꯃ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕꯅꯤꯗꯀꯣ ꯍꯦ ꯅꯣꯡ ꯅꯪꯁꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ, ꯋꯥꯔꯦꯗꯀꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯂꯧꯁꯤꯟꯕꯤꯔꯣ ꯅꯅꯥ ꯌꯩꯈꯣꯏꯕꯨ꯫ ꯊꯣꯏꯕ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯑꯕꯣꯛꯀ ꯏꯆꯦꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯌꯨꯝꯁꯨ ꯑꯆꯧꯕ ꯑꯃ ꯁꯥꯒꯅꯤ, ꯌꯥꯝꯅ ꯐꯖꯕ ꯑꯃ꯫ ꯊꯣꯏꯕ, ꯅꯪꯒꯤ ꯑꯁꯥꯗꯅꯤꯀꯣ ꯅꯆꯦ ꯑꯃꯗꯤ ꯑꯕꯣꯛꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯊꯣꯏꯕ ꯌꯨꯔꯛꯂꯤꯕ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯉꯧꯕꯤ ꯃꯁꯥꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ꯫ ꯃꯥꯒꯤ ꯍꯦꯟꯇꯥꯛ ꯁꯨꯐꯝ ꯑꯣꯏꯔꯤꯕ ꯁꯪꯒꯣꯏ ꯃꯇꯦꯛꯇꯨ ꯅꯣꯡ ꯆꯣꯠꯇꯅꯕ ꯑꯃꯗꯤ ꯇꯦꯛꯊꯔꯛꯇꯅꯕ ꯁꯦꯝꯕꯗ ꯅꯣꯡ ꯈꯥꯛꯂꯛꯄꯗꯒꯤ ꯀꯤꯔꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯑꯉꯧꯕꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯅꯣꯡ ꯌꯨꯗꯕ ꯃꯁꯤꯗꯨꯗ ꯃꯕꯣꯛꯀ ꯃꯧꯄ꯭ꯋꯥꯒꯅ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟ ꯃꯩ ꯇꯤꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯉꯧꯕꯤ ꯃꯥꯗꯤ꯫ ꯂꯝꯌꯥꯏ ꯑꯗꯨꯗ ꯃꯩ ꯇꯤꯛꯅꯕ ꯁꯦꯝꯕꯤꯔꯒ ꯂꯝꯌꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯃꯩ ꯇꯤꯛꯍꯜꯂꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯕꯨ꯫ ꯃꯥꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯊꯛꯇꯒꯤ ꯌꯨꯔꯛꯂꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯔꯤꯕ ꯀꯣꯟꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯕ ꯃꯆꯦꯒꯤ ꯑꯁꯣꯠꯄ ꯃꯁꯥꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯃꯩ ꯇꯤꯛꯁꯤꯜꯂꯛꯎ, ꯅꯁꯥꯗꯨ ꯂꯣꯏꯅ ꯆꯣꯠꯂꯤ ꯏꯆꯦ꯫ ꯑꯉꯧꯕꯤ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃ ꯉꯁꯤ ꯎꯠꯂꯛꯄꯗ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯉꯧꯕꯤ, ꯅꯐꯤꯗꯨ ꯂꯣꯏꯅ ꯆꯣꯠꯂꯦꯅꯤ ꯅꯪꯕꯣ, ꯍꯣꯡꯗꯣꯛꯂꯒ ꯃꯩ ꯇꯤꯛꯂꯨ ꯂꯥꯎꯑꯣ꯫ ꯑꯕꯣꯛ, ꯌꯥꯔꯅꯤꯗ, ꯅꯥꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ, ꯂꯥꯎꯑꯣ ꯂꯥꯎꯑꯣ, ꯅꯐꯤ ꯑꯀꯪꯕ ꯍꯣꯡꯗꯣꯛꯂꯒ ꯃꯩ ꯇꯤꯛꯂꯨ ꯂꯥꯎꯑꯣ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯔꯝꯕ ꯅꯣꯡꯃꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯗꯤ ꯄꯨꯡꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯣꯏꯕ ꯃꯩ ꯇꯤꯛꯂꯝꯕꯗꯒꯤ ꯅꯣꯡ ꯍꯥꯡꯈꯤꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯆꯦꯗ꯫ ꯏꯆꯦ, ꯅꯣꯡ ꯍꯥꯡꯈ꯭ꯔꯦ, ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯁꯤꯠꯇꯣꯛꯑꯁꯤ꯫ ꯍꯣꯏ, ꯂꯥꯎꯑꯣ ꯊꯣꯏꯕ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯃꯤꯟꯅꯔꯤ꯫ ꯅꯣꯡꯃ ꯑꯉꯧꯕꯤ ꯍꯦꯟꯇꯥꯛ ꯁꯨꯅꯕ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯉꯥ ꯐꯥꯕꯤ ꯃꯅꯦ ꯃꯗꯣꯝꯆꯥꯁꯤꯡꯗꯒꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯉꯥꯔꯤ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ, ꯉꯥꯃꯨꯛ ꯂꯩꯕꯤꯌꯨꯗꯅ ꯉꯥꯔꯤ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯏꯆꯦ꯫ ꯑꯉꯥꯡ ꯑꯃꯅ ꯏꯆꯦꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯤꯅꯤ, ꯅꯠꯇ꯭ꯔꯅꯤ ꯏꯆꯦ, ꯂꯩꯁꯥꯕꯤ ꯉꯥꯔꯤ ꯌꯣꯟꯕꯤ꯫ ꯑꯉꯧꯕꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯂꯛꯅꯕꯗꯨ ꯇꯥꯕꯗ꯫ ꯃꯥꯅ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯨ ꯑꯉꯥꯡ ꯑꯃꯅ ꯎꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ꯫ ꯏꯇꯥ, ꯀꯩꯒꯤꯅꯣ ꯏꯆꯦ ꯑꯉꯧꯕꯤꯅ ꯑꯩꯈꯣꯏꯅ ꯂꯛꯅꯕꯗ ꯁꯥꯎꯗꯕꯤꯗ ꯅꯣꯛꯑꯒ ꯆꯠꯈ꯭ꯔꯤꯁꯦ? ꯈꯪꯗꯦ ꯏꯇꯥꯎ꯫ ꯑꯉꯧꯕꯤ ꯏꯟ ꯆꯤꯡꯂꯤꯕ ꯑꯍꯟ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯏꯅꯦ, ꯐꯥꯕꯧ ꯉꯥꯗꯣ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ? ꯏꯕꯦꯝꯃ ꯑꯉꯧꯕꯤ, ꯌꯥꯝꯅ ꯐꯥꯗ꯭ꯔꯤꯅꯦ꯫ ꯃꯃꯥꯡꯗ ꯉꯥ ꯂꯧꯈꯤꯕꯒꯤ ꯁꯦꯜꯁꯨ ꯄꯤꯔꯛꯇ꯭ꯔꯤ꯫ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯨꯅꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯑꯉꯧꯕꯤ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯡꯗꯣꯛꯂꯒꯦ ꯏꯅꯦꯒꯤ ꯁꯦꯜꯗꯣ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯕ ꯉꯥꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯄꯤꯕꯤꯔꯛꯑꯣ ꯅꯆꯥꯗ꯫ ꯕꯦꯝꯃ ꯑꯉꯧꯕꯤ, ꯑꯐꯥꯕ ꯉꯥ ꯈꯔꯁꯤꯗꯤ ꯂꯧꯕ ꯂꯥꯛꯂꯅꯤꯅꯦ ꯃꯤꯅ꯫ ꯅꯪꯅ ꯁꯦꯜ ꯄꯤꯔꯛꯇꯕꯗꯨꯗ ꯏꯅꯦꯗꯤ ꯄꯤꯅꯤꯡꯗ꯭ꯔꯕ꯫ ꯆꯠꯂꯣ, ꯀꯅꯥꯗꯒꯤꯅꯣ ꯂꯧꯔꯨꯔꯣ꯫
ꯑꯉꯧꯕꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯃꯁꯦꯅ ꯀꯞꯄꯗꯨ ꯎꯕꯗ ꯁꯥꯎꯅ ꯋꯥꯁꯛꯏ꯫ ꯍꯌꯦꯡꯗꯒꯤ ꯊꯪꯅꯕꯒꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯒꯅꯤ ꯑꯩ꯫ ꯏꯆꯦ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯣꯏ꯫ ꯅꯧꯄꯥ ꯊꯣꯏꯕꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯅꯤ꯫ ꯏꯆꯦꯅ ꯉꯥꯔꯤ ꯍꯦꯟꯇꯥꯛ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯕ ꯅꯨꯄꯥ ꯑꯩ ꯑꯃ ꯂꯩꯅ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯌꯣꯜꯂꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯍꯟꯗꯅ ꯌꯣꯜꯍꯟꯒꯅꯤ ꯑꯩꯅ꯫ ꯃꯁꯦ ꯊꯣꯏꯕ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯣꯏꯕ ꯃꯁꯦꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕꯒ ꯉꯥ ꯐꯥꯕ ꯆꯠꯇꯨꯅ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯉꯧꯕꯤ ꯃꯥꯁꯨ ꯋꯥꯕ ꯍꯦꯃꯟꯕꯅ ꯃꯧꯄꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯧꯄꯥ ꯊꯣꯏꯕꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯕ ꯈꯔ ꯐꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯤꯡꯗ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯎꯕꯗ ꯀꯔꯦꯝꯅꯗꯨꯅ, "ꯍꯩ ꯊꯣꯏꯕ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ? ꯊꯥꯡꯒꯣꯜꯗꯨꯒ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯅꯪꯕꯨ ꯍꯦꯟꯕ ꯑꯍꯜ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯐꯥꯎꯕ ꯃꯤꯠ ꯊꯛꯄ ꯊꯨꯞꯇ꯭ꯔꯀꯥꯟꯁꯤꯗ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯃꯤꯠ ꯂꯣꯏꯅ ꯅꯥꯟꯅꯔꯕꯅꯤ꯫ ꯏꯟꯗꯣꯟ, ꯑꯩꯅ ꯁꯨꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯠ ꯅꯥꯅꯅꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯣ ꯌꯥꯝꯅ ꯋꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯕꯅꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯑꯍꯜ ꯅꯨꯄꯤꯗꯨ ꯃꯊꯕꯥꯛꯀ ꯐꯨꯔꯗꯨꯅ, "ꯍꯩꯃ, ꯀꯌꯥꯗ ꯀꯛꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯣ! ꯃꯁꯤꯒꯁꯤ ꯌꯥꯝ ꯈꯨꯝꯃꯤꯃꯤ, ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯅ ꯉꯥꯡꯕꯗꯒ꯫ ꯏꯟꯗꯣꯟꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯨꯝꯃꯣꯏꯗ ꯏꯟꯗꯣꯟ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯧꯕꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯌꯣꯟꯕ ꯉꯥꯔꯤ ꯍꯦꯟꯇꯥꯛ ꯍꯥꯎꯕꯗ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯣꯡ ꯌꯨꯕꯗꯨꯁꯨ ꯊꯣꯏꯕꯅ ꯆꯤꯡꯗꯒꯤ ꯏ ꯐꯥꯜꯂꯨꯔꯒ ꯀꯨꯞꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯌꯨꯗ꯭ꯔꯦ꯫ ꯁꯪꯒꯣꯏꯗꯨꯁꯨ ꯎ ꯌꯥꯟꯗꯨꯅ ꯌꯨꯝꯕꯤ ꯃꯈꯣꯡ ꯁꯤꯜꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯁꯦꯝꯃꯤꯟꯅꯕꯗꯒꯤ ꯐꯔꯦ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯑꯉꯧꯕꯤ꯫ ꯊꯣꯏꯕ ꯌꯥꯍꯧꯔꯛꯄꯒ ꯃꯁꯤꯕꯨ ꯀꯧꯔꯛꯏ꯫ "ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦ?" ꯑꯉꯧꯕꯤ ꯃꯥꯁꯨ ꯃꯧꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯊꯣꯏꯕ? ꯏꯆꯦ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯌꯦ." ꯊꯣꯏꯕ ꯃꯁꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ." "ꯑꯩꯕꯨ ꯉꯔꯥꯡ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯊꯣꯏꯕ? ꯋꯥ ꯑꯃꯗꯤ ꯍꯥꯏꯈꯤꯕꯅꯤꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ꯫ ꯍꯦꯟꯇꯥꯛ ꯍꯥꯏꯕ ꯑꯃꯁꯨ ꯄꯟꯈꯤꯕꯅꯤ꯫ ꯑꯣ, ꯏꯆꯦ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯍꯦꯟꯇꯥꯛ ꯁꯨꯅꯕ ꯍꯨꯡꯒꯨꯗꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯈꯔ ꯍꯦꯛꯂꯝꯃꯨ ꯍꯥꯏꯕꯅꯤꯗ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦ, ꯍꯦꯟꯇꯥꯛꯇꯣ ꯑꯩ ꯁꯨꯔꯝꯃꯒꯦ ꯏꯆꯦ ꯋꯥꯗꯅꯕ." "ꯍꯩꯒꯗ꯭ꯔꯅꯦ ꯅꯪꯕꯨ ꯊꯣꯏꯕ ꯍꯦꯟꯇꯥꯛ ꯁꯨꯕ?" "ꯍꯩꯅꯤꯅꯦ ꯏꯆꯦ, ꯍꯦꯟꯇꯥꯛ ꯁꯨꯕꯕꯨ ꯀꯌꯥꯝ ꯂꯨꯒꯦ, ꯄꯦꯅꯥꯃꯨꯛ ꯂꯥꯏꯅ." ꯑꯉꯧꯕꯤ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯁꯨꯔꯝꯃꯨ, ꯍꯣꯔꯦꯟ ꯏꯆꯦꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯌꯦꯡꯂꯒꯦ." "ꯍꯣꯏ ꯏꯆꯦ." ꯀꯩꯊꯦꯜꯗꯅꯤ ꯁꯤꯡꯒꯥꯔꯩ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯨ ꯉꯟꯅ ꯀꯥꯔꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗ ꯑꯉꯧꯕꯤ ꯂꯥꯛꯂꯝꯗꯕꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯔꯤ꯫ "ꯐꯔꯦꯗ, ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯁꯥꯕꯤ ꯑꯉꯧꯕꯤꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯥꯔꯤꯁꯦ ꯈꯔ ꯌꯥꯝ ꯌꯣꯜꯍꯧꯒꯦ." ꯁꯤꯡꯒꯥꯔꯩꯁꯤ ꯉꯥ ꯌꯣꯜꯂꯝꯕꯗꯨ ꯁꯤꯠꯃꯜꯂꯛꯇꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯉꯥꯔꯤ ꯑꯃꯨꯛ ꯌꯣꯜꯂꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯩꯊꯦꯜ ꯑꯗꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯉꯥꯔꯤ ꯂꯩꯕ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯉꯧꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯕꯗꯨꯗ ꯁꯤꯡꯒꯥꯔꯩꯗ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯅ, "ꯏꯅꯦ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ?" ꯀꯂꯛ ꯈꯝꯕꯟꯕꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯤ ꯁꯤꯡꯒꯥꯔꯩ ꯃꯤꯅ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ꯫ "ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯏꯅꯦꯗꯒꯤ ꯉꯥꯔꯤ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯏꯅꯦꯒꯤ ꯉꯥꯔꯤꯁꯤ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ, ꯑꯣꯟꯊꯣꯛꯅ꯫ ꯊꯥꯖꯗ꯭ꯔꯒ ꯂꯩꯔꯒ ꯆꯥꯔꯒ ꯌꯦꯡꯉꯨ." ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯗꯥꯗꯥ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯗꯅ ꯆꯠꯍꯧꯔꯁꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯕꯣ?" "ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤꯗꯅ ꯅꯨꯄꯤ, ꯉꯥꯔꯤ ꯂꯩꯅꯤ ꯂꯥꯛꯂꯒ ꯂꯩꯗꯨꯅ ꯍꯜꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥꯔꯤ ꯆꯥꯅꯤ?" "ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯨꯗꯤ ꯇꯥꯗ, ꯉꯥꯔꯤ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯔꯦꯟ ꯂꯥꯛꯄ ꯎꯔꯀꯥꯟꯗ ꯑꯃꯨꯛ ꯆꯪꯉꯛꯁꯤ." "ꯍꯣꯏ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯁꯥꯎꯅꯤꯡꯅ ꯍꯥꯏꯍꯧꯏ꯫ "ꯆꯠꯅꯤꯡ ꯆꯠꯆꯧꯅ ꯗꯔꯀꯥꯔ ꯇꯥꯗꯦꯍꯦ." ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯏꯆꯦ, ꯁꯤꯗ ꯉꯥꯔꯤ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯐꯝꯕꯗꯣ ꯉꯁꯤꯗꯤ ꯂꯥꯛꯑꯣꯏꯅ ꯍꯥꯏꯕ꯭ꯔꯣ ꯏꯆꯦ?" ꯁꯤꯡꯒꯥꯔꯩ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ ꯑꯩ, ꯅꯣꯏꯅ ꯏꯆꯦ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯍꯥ? ꯃꯇꯥꯝꯅꯤꯅ ꯅꯪꯗꯤ." ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ
Asumna ngaihak aduda ngari leiba laklaga angaubi laklamdabadagi hankiba mi masing khara yamlammi. Madu ubada kalakpana loirami Singarei madi. Mema nukmi hairei. Singarei ya, ngari kayam sitlage ngasigi ya. Siklingaga siklindraga tokan. Nangi nathau kari lege mema. Nangi piyon phamthokpa tumina dum yoluko. Mina tawba thabakta yengsilakanu. Sikjaifam kaijani nang. Is kizareda kon thokna pilasiniya. Tanjaduda angaubi su laklamni. Ma lakpa ukibadagi ngari leiba hupsinnarai miyam ama. Madu ubada kalakpana loiri Singarei madi. Tanjaduda maunaha ama ngari leiba sanglai Singarei potphamda. Ineya ngari do khita leige. Singarei harauna. Hoi ine tamage ko adu kayam laudoino nang boibema. Ngari do chaphu masado oina leikragi ni. Ikoi mungdi ngari yam sayem. Hoi leyu. Laisi leiba sani ko saita. Ineya ai ngari chaphu masado yengjage ba leidringaida nongmasu ngari leibada yenghudadana tharoi ngamu chaitek adudagi kariya tharai kokpi yebra kaino aduga thoyam yauram Singarei pakhatpa poklai nupidugi waduda magi ngari di pakhat chakcha sakna bu hotnabada mingondagi leiruba ngado chamthoktana adumak namsinba ngari ni ine bibiro se bem yego nupidu chaphu masa da hapliba ngari singdo yengi asum mana dumna yenglingai angaubi-dagi ngari leiraga thoklakpa nupi amana hairami aduda namit langthok lausin tawduna matam mangkhandoi sarukpudi angaubi-dagi leyu ngari do magi ngari di masaksu yam phajabani manamsu nungsi mana ngaubani haubadasu karino magi ngari do phabo nga do adu khaktana semani hentaksu yam haubani asi hairamlaga satkre nupi do adumna nupi do na hairambadagi di Singarei gi ngari do hundoklamlaga angaubi-gi do oina sensinkre nupi do so Inaudi leisabi sumali ngari zaphum ta leigi iche angaubi nukmi na kumlei yani gi iche leibiyo asiai duna magi ngari yawa saphu masa singdo makhum haidore ngari gi masak to ubada is sidi sumledana nupi duna hairambada sidi kanade ngari saphu ahum dum leigi ge dai inaw nasine ngari saphu se amakhak leiroi ahum moina leikrage leiringai sida hoyai iche Nanaugi laibak yamna phabani. Asumna nupidu ngari saphu ahum puraduna yamonda nungaina satkre. Singarei suktaduna lei mana suktabadu ubada angaubi nungaitraduna hairei. Indon ekoina thabak ama tawu matamda puksel sengna tawrabadi miyamna su nuksibini. Kasi nasabu miyamna nuksibiduna pot leibirise. Nachana puksel sengna tawjabagini. Nasana haizaningbadi miyoiba ekoina ekoigi wakhaldagi kalakpa mihauba wakhalse thadoklabadi khudimak aphabada oirakani khanjai Singarei angaubi-gi wahaiduda ikaiba poklaklammi aduna tumin maru lukthaduna mana kalakna semkhiba ngari-duda yengduna lei tumidang wairamdu angaubi kaithel-dagi halaklammi mana halakpadu ubada sanaduna leiramba angangsingdu sensilai lauraduna ngari yonbi chelae Akhoi ngamuk leiramani soidana angaubi chatlambadu leplaga angangsingna mabu kauduna chelakpadu ubada nongphet tawna yengladuna noina ngari yonbi leisabi haiduna heklaknaba kaubaduna ngasidi isebu miyamna ngari yonbada imeng chani nungsida ko aigi irei kaigi angangsingna khoise noina laknabada jindong induna ngasidi ije lairaba koklei Asi haiduna mamitagi mapi taraklami angaubi tungdagi nungsiraba khonjel amana ngari yonbi leisabi kapiro angaubi mapi taithokduna tunghana yengthorei leplami mongpa thoibado mana makoksin leikaigi angangsing aduga loinana mabulaknagadabagi angaubi saurap tawna leiramudo khangani noi asi haiduna kanna tanaki angangsing adubu angangsing adusu angaubi na phangdanaba maning tekthokduna tuni haiba kawbu makhai nungsit kum yangna seli